Lairaba mingthol asi koknaba hotnabada mapum thitnasu wajarabani. Mirak tinbada mayeng tadanaba imungi mateng pangbada wainong mata haikhidrabani. Thongna sumangde wakhal sohanthade. Maithongda leitingliba minogadu sumanghanda. Adabu lemhoriba punsida apopi mamagi awatpa makhakti adumak leirani. Sari warisu manakta phamduna taireng masa chaklibi mamanabi chunglembida. Tamli mabau pumbasu mathau ngaihak mikuk khara kauja. Matauna chunglembe kaigino aina kamja se asu khalriseba aise ikaibe amna khangdraba soinairaba thamoigi manjadugi wari ma hodoraba khara charaga lakpa chakse soinaibadugi wari da tumhalage khalaboba nangi dialogue to mukhauraba nangi manjado adu hek palakpada aigi dialogue se patung adu mina jarakpa mana ise nungside hairaga aigi wa mana kaigi tarino aina habada karigi yaning matawatli no nungsidradi aigi wa mana tabam thokloi natra khangdrebema kokaloi na ngawre nangi blank blind love story dane mana khalibo akhala karino nangna khalisina kari haridu no sidabo aina thamoy ani naksinannabagi khudam changdam so kemto ude Noma soidana khangbirakani thajai maramdi imagi minungsi ngasi samayeng tajai ipamda mana nungsi wahai ama phau bhai bidrabaso ai maduda nungai daba khanjelojai maramdi imagi minungsi phanglibasidi masidagi hena ayen bai thoina khanjelojai imana maruni nupana lawgadabu natro nanemnadi lawroidana gyandana sida nupi manem yam thagalakanu machanupa yanaba themba sungamba nate aduga haijabai wani bema hayeng waidi imadagi mane heli haiba waisu soidana ne nangina chindudagi tholakhi dawribani lakadabu madam dugidi ai wakhal ka khanjeludeda adubo imanungna kaina base imagi minungsido haita sena kalaklore chunglembi aingonde imana machadawna khanbi base Tamoy sina penjay. Thawna pumba imano oy. Aduna aina kamchagi manakta takningbagi yuhalso. Apopi marjana trabaso imamano oy henbani. Thawna yam laikhibagi warini ne. Nade, haidokta na thamoy da marol ganaina thamamiba nungsibadu naniko. Masa khangdabida duso. Ha, ngakdaba ngamde hebema nangi wakhal saidi. Ngasi ngarang tanina. Wari sungkang khangdabagi type ta inaw na hairi ni nawase aigi thamoy gi marol khangbadi nang khaktani chinglembi nahakdagi thamoy da phawba khuding aina ngondadi aurat pelaitana loina lijabani khangida kaidawai khangdani ge ita nungsibigi natawing dan laknabani nangi punsida da mangal gi wari karamna pusilakbano mayek sengna khangi sumlaknabani ado luhong thosigande Mataudu ingak hingakna mamonokna sanaramba wari aduda chunglembida mamit aniduna taru pangduna mamit kutpa kawu makhayengi kaina haibagi maongda mataugi mityeng adu chunglembi phawba pangthakhi dawre masa pomba makutu hairaga hairei mityeng lam hangoi ko kainu ni adu mayeng kanu mionare yamoina na yengba mityeng wale hangoi walore Kaino luhong tho haiba ngai khose luhong baga lairi nange do gi mit yeng do da mangal da mukta amteng yeng laga ne michano ma ngau da bangam bre yenge chang yeng tong ning e bosidi nupi oi zera baso ngasi da khangi nange do gar tha chen ba mit yeng do ai phaw ngau ge tawi as phagi ne na matang cha ba watli nange do ai ngon da nang no oina khai da na leirano kaino ba luhong tho ase hai do Holu hong tho adi samdro adu oiredi wajredana ini da taksin ba hawra dongni kaino adu da khangde na chanupa themu wari sano lekai ta no natradi namo sana se mi yo jakisani haju phawba kanam da koida bi leiri se akoi beda pa minung si haiba sau saraga leiri bani aduna atopana hanjakisani
Wakhal khara khanjawana hekta hairadawni kaino. As kaino aduguma mathong hoktaba thabakto tawrakanu ko yam ngamakano nang soba ikaidra khangde kamchana khanglaga aingonde solangakani khatnaba haurakani hairuno ko khara khara kauna ngangna tawrise kauna bangam khidanabani nangna hai wa mayamdo khangsanu kaino maso nang sumamal khara yauhandradi kaino haibanida nang dona phaba nupi mapunsida madanate moi mungna phawone thingnara oroidabani nang lobada nupa oiresu maraibak thambal satoise nang nate manima imungani maki condition khangba aine silisida nang suwanga kanu aingonda yaya de haina marolola kanu tawbatabu noi phatanaba mangnaba ina tawramgadaba kasuk leite nangse aigidi imanabi oiresu thawai na luna khanjarini nangi thamoi aina masak muna khangi kaino muk tawduisiba mina tawngambi yaman khini ko ikai ko matamdo lakjasani matamdo ai hedum ngaigeba mangda taraga loina leirabasida laktraba matamdo amung ngaiba leiba huna demi ini hoida dum kaitholusilaw mamdringai sida halaksi lao kaino ai tale habani matang yam chade nang toisi matang chade ko laose maru paisa su lawra dawne duda asumna makhoi ani makhutta chanaba khara pairaga mangal hoida lai chinglembi na hana thongal dagi kauduna matawgi mamang tharaga chenboi lakpoi tawduna changlakpani matawde mong hada tapna chinglembi ki matung inerai thamoina bukari khanba miting adusu marolon bagum nag oi yet yengduna mamit lekai koining lura male yengloi kana lei hainasu henmali ko nang tawrise matang chada irang tawi matomta su sonjay ine kai leige yana khada phamduna potha ingkhol na pei malamba sana hanbidu taraduna ine yana khada leiye ama ine disida kaidoriba ingkhol sida nasangam de hairaga potha ba yadroine laose loiselo nachanu pa ichawna leiraga kaitobagi ingkhol sambal tawrino potha dana napi singse songmale haidana summalambani noibasida sumlakbro mataw sana hanbigi managda changsili aduga makhutta pairamba thang adu lawki khajik nungaitaba faujai ahal oiraba mamase thabak suhali haiduna waroba su phaurakle mangal mangonda kaino ima tawrisibo agolose nasa su phajana kankhat poidri aduga ingkholsida thabak suramisibu kaigino kamcha leitro leikibani awaba thabak sunadabasibu ima kaisu kwadene se haugalagi mangol doina phamsi icha singlakpase wakhal se khara chawthoide imadi kari jani tawriside chinglembina ima cha thakse acha pot kaloina leiraga purabani hoini imhongna lonba cha oina thake ima isa se khara hena kankhatnaba imauge cha thake dani hairambado mataw nokfet tawraga chakhomlomda chumdring adumak changkhre tanja chare khana chinglembi wari haurai sana hanbi ki manang nakna phamtharakduna ine namusita sengna yumsita thamodana nungtigi namungnu lonba chado thaaga hena na ha oithoknaba kari pa khumpirake yengthokliba chinglembi ki wani ine su khalibani ni he ine khanbana kanaroi ko namo oidringai mi yoisa gisani hainu ni nangbo adum nei mawoiduni ne mi gi gane o henba yaba nate ado da mangal na yarabo ima woibudo bo ima gi chani mani yada ba yabrane sagai sigi ijat sagai sigi miyamna thamli ba thajaba mangba yaba thabak tawba yaba nate ko khangde ko ine aide haijarisini mi na hanja khisani akhoi matawna kamarol ama masak matawdo haijin khe phajaredo lekai sida macha warakpa mataw sai tharaga ne waraknarabani mama oijarage ngaktani ko ine hoini hena khanglidoni matawgi maramda aduna
Damangalga adagi lekai kiki tanaraga wari toko matang charing esidine. Imause mayumdaga kuina lehaningdrabani ni inede. Chinglembe haigumdana imause yumsida lengdana thambado ine pamebo. Thabakse thinthaba pamlaktre. Ichanu pamaki matawmakne ine khanbam khanglamdribani bema. Somda mataw chalon baloiramlaga mangal koithi amuk thirei. Leibo udrabaduda maninglomda amuk thoglai. Adubu mangaldi achikpaduda phamna mangliba mangadu adumuk mangduna leiri makhasu samtharei. Leimana ngamde haba chinbal kangna nungsi habadu angang taw ngambini haibihini. Adubu thamoi sida mami amadi tahanbire hanuba nangna namdana iraknaraga lupkhidawraba nungsigi ipaksida nungsigi akanba ireilakta lanthokpa ngamda ipaksida thambiramgadra akiba phawi. Nungsi sayhause nongju mano oikhibana ichaw amada kainakhigadra karamba ireina chenthakiduna karamba mafamda tilugane. Angang macha kaigino nongju mabu nangna do kiridubo ai leresidi aina khongpham chena nangidamakta lepisidi sida nangna kanabuno kirudoisibo matung kainabagi wari haudorakanu ko mathang thadadi aisu Kerala da changadabani matam khara ai private company amada thaba puba yaugadabani nahana changba yarabani ada nahangai haidrina kaige haujikta hairidi kai thabakno nahana changamgadawado nang hiklumingaida changba ngamdrinemi yare tainabiranu school kariba ngangda kana nungsibiyo haige asungna manabi mayam lay nungsiba kaidoge ho aigi mitsida changmu yadre moisingdo amta aina khara pikpanina changira na mituda adude yari kaidorge ngangmucha nangna chinsi kamai ngangno haibano ai khadangka loina soe haisini ko nanga ngangnabada tanjaduda maningdagi matawna khon kalapna hairei kaigino kamchadi khadang soide kaidorurage Kangboy lagboy mangal gyan lai. Nag oyeta haifet yengi. Mamit chajet ngahek uisinay. Adubo uisiliba mamit ado pangbadi pangde. Panglubada manglamliba mangado kai khiduna. Lay magisagtam mangkrani haiba masana gyan tajay. Pamujay mit mangdagi lapaningde. Mikupsida su mangal gi matawa sinahairi. Mamit uisin na ado makhairei. Takriba konjelado kanano kangbana. Nang nasugam yelisi kaygino. Wakhal amada khanba loiba nangde. Imangda khara lepamgani, itungda khara leramni. Nade, nang si thaba kamta sungle leitrabo. Itung koini na leisibo. Hoy, thaba kamta leitiye. Mafam khudingi ungungdana kari wakhal no habanida. Masa kanribe mase yengsin bigeti haidena. Aibu phattaba dum tahan leba. Mangal mamitu panglaklaga matawromda onsillaga makhol kalapna hairei. Aina nangonda sida toina changakanu lakanu haidabra. Lapna naksilaganu chena phanglakani kairakno aina nangonda haikibado. Nang nupina hebase nasana kawrdu kaigino. Aigi mungi nangna dumu wabibam thokti. Khangi ai nupi. Adubu yum sida changlaknaba ayabadi imana pibiri. Adugi khongse Thangduna aina changba ngamlibani. Namayam kalina nangde. Mama mapana waraktaba machaw mapan thoglakano. Imang sida mukana changlaktuna nasuktu ulakano. Aingonda so yetki khalakano. Aiwa makhayam taningdi. Chakru chalo. Aduk kanba wahaiduda mataw laibi mangalda munni yengjay. Mitluwani dagi haina rubadawda pirang ihawraktuna mapi tapna tarakle. Mamangda mangalna thina nganglabasu manongmada saukiba leite harauna mafam asida adumak lakjabani asigumba wahi tagani khanglamlabadi laklamoi mamangda leptuna mamagi wakatsu thangthajaram loidawbani layar khraba mamana machani ngolbu karigi warak watemlamdabano mama panduna nganglakpadudadi mapukni nungsiba helaktuna chinbaldagi wahi amata thogla uyakhidre
ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯃꯥꯒꯤ ꯐꯣꯇꯣꯗ ꯙꯨꯞ ꯃꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯇꯨꯅ ꯈꯣꯏꯔꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯈꯜꯂꯛꯏ ꯃꯃꯥꯃꯛꯅ ꯀꯠꯆꯔꯤꯕ ꯈꯔ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯔꯥ ꯃꯤꯔꯥꯏꯕꯤꯔꯕ꯭ꯔꯥ? ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕꯤꯗꯦ ꯃꯤꯅ ꯑꯁꯨꯝꯅ ꯉꯥꯡꯍꯟꯕꯤꯕꯗꯤ? ꯊꯤꯡꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯇꯩꯊꯣꯛꯆꯩ꯫ ꯇꯞꯅ ꯃꯣꯡꯍꯥꯗ ꯋꯥꯍꯩ ꯈꯔ ꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯑꯩꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯔꯣꯏꯒꯦ꯫ ꯀꯝꯆꯥꯒꯤ ꯃꯥꯡꯗꯁꯨ ꯑꯩ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯁꯛꯁꯦ ꯑꯩ ꯑꯃꯨꯛ ꯀꯟꯅ ꯎꯠꯂꯔꯣꯏꯒꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯅꯧꯅ ꯀꯥꯏꯅꯖꯔꯕꯁꯨ ꯏꯄꯥꯒꯤ ꯏꯆꯦꯒꯤ ꯏꯄ꯭ꯋꯥꯒꯤ ꯃꯤꯅꯨꯡꯁꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯇꯕꯅꯤ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯛꯇꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯑꯩꯅ ꯄꯣꯛꯇꯕꯤ ꯏꯃꯥꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥꯕꯛꯅꯤ ꯈꯟꯅ ꯑꯩꯅ ꯂꯨꯝꯅ ꯈꯜꯂꯨꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯦꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ꯫ ꯃꯤꯀꯨꯞꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯒꯦ꯫ ꯑꯩꯒꯤ ꯁꯛꯁꯦ ꯅꯐꯝꯗ ꯎꯠꯂꯝꯕꯁꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤꯗꯃꯛ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯇꯕ ꯑꯣꯏꯕꯤꯌꯨ ꯈꯝꯆꯥꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯍꯟꯕꯤꯒ ꯆꯤꯡꯂꯦꯝꯕꯤꯒꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯧꯗꯨꯅ ꯀꯩꯗꯧꯔꯦ ꯍꯪꯍꯧꯔꯤꯕꯗꯨꯁꯨ ꯃꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯅ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯝꯂꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯇꯨꯡ ꯃꯥꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯃꯉꯥꯜꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯁꯥꯎꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯍꯩ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥꯁꯨ ꯐꯪꯍꯧꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯂꯥꯟꯖꯗꯕꯤ ꯃꯍꯥꯛꯇꯨꯒꯤ ꯄꯦꯟꯗꯅ ꯄꯥꯎꯗꯝꯂꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯆꯩꯅꯥ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯍꯥꯞꯄꯤꯔꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯃꯧꯄꯥꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯈꯨꯗꯣꯜ ꯇꯪꯂꯨꯗ꯭ꯔꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯛꯏ꯫ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯗ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯅꯤ꯫ ꯅꯋꯥ ꯃꯤꯀꯞ ꯇꯝꯖꯗꯨꯅ ꯁꯦꯡꯂꯕ ꯈꯣꯝꯂꯥꯡ ꯌꯦꯟꯕꯤꯗꯨꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯏꯈꯨꯠꯁꯦ ꯁꯝꯂꯒ ꯍꯩꯅꯥ ꯈꯣꯡꯇꯪ ꯇꯝꯕꯤꯔꯛꯄꯁꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯁꯦꯅꯥ ꯈꯥꯏꯅꯍꯟꯕꯤꯈꯤ꯫ ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯤꯡꯍꯟꯕꯤꯗ ꯃꯐꯝꯈꯩꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯂꯣꯏ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯂꯦꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕꯁꯨ ꯐꯪꯂꯣꯏ꯫ ꯄꯂꯦꯝꯒꯤ ꯊꯧꯖꯥꯜꯗꯤ ꯀꯛꯉꯥꯎꯅꯍꯟꯕꯤꯔꯦ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯋꯥꯈꯜꯒꯨꯝ꯫ ꯂꯝꯕꯤ ꯈꯨꯗꯤꯡ ꯂꯝꯖꯤꯡꯕꯤꯒꯗꯧꯕ ꯄꯂꯦꯝꯅ ꯂꯩꯇ꯭ꯔꯕꯗ ꯐꯪꯍꯟꯕꯤꯔꯦ ꯃꯤꯡꯊꯣꯜ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯗꯧꯕ ꯄꯂꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯄꯣꯛꯁꯤꯃꯒꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯉꯥꯜ ꯑꯍꯤꯡꯗꯨꯃ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯂꯣꯠꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯅꯍꯥꯟꯗꯒꯤ ꯂꯤꯊꯣꯛꯇꯅ ꯊꯝꯕ ꯋꯥꯔꯤ ꯉꯁꯤꯗꯤ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯂꯤꯔꯛꯄ ꯑꯗꯨꯗ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯌꯥꯝ ꯋꯥꯖꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ꯫ ꯃꯗꯨ ꯈꯪꯂꯕꯁꯨ ꯂꯩꯃꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯌꯦꯛ ꯂꯥꯕ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯔꯤ꯫ ꯃꯃꯥꯅ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯈꯤꯗꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯆꯥꯅ ꯈꯣꯏꯗꯥꯖꯕ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯀꯦ ꯍꯥꯏꯅꯁꯨ ꯃꯥ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯔꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯃꯉꯥꯏ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯊꯣꯛꯅꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯆꯥꯗ ꯌꯥꯅꯤꯡꯗꯕꯒꯤ ꯏꯪꯒꯤꯠ ꯇꯞꯅ ꯇꯞꯅ ꯎꯠꯂꯛꯂꯤꯕꯅꯤ꯫ ꯁꯥꯒꯩꯒꯤ ꯏ ꯃꯔꯤ ꯄꯤꯕꯥ ꯃꯇꯣꯝꯇꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯁꯥꯒꯩꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯌꯥꯎꯍꯟꯅꯤꯡꯈꯤꯗꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅꯁꯨ ꯑꯅꯤꯃꯛꯀꯤ ꯈꯜꯂꯒ ꯂꯩꯃ ꯎꯅꯗꯨꯅ ꯃꯁꯥꯗ ꯋꯥꯔꯤ ꯇꯧꯈꯤꯕꯅꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯂꯩꯃ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯦ
ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯕꯗꯤ ꯏꯃꯥꯒꯤꯁꯨ ꯏꯃꯧꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯤꯛꯂꯝꯗꯤ ꯃꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯍꯤꯛꯇꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯐꯣꯜ ꯐꯪꯂꯣꯏ ꯌꯦꯛ ꯊꯣꯛꯄꯗ ꯂꯧꯅ ꯂꯩꯅꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯗꯦꯅꯦ ꯅꯕꯥꯅꯤꯃꯛ ꯏꯆꯥ ꯉꯥꯛꯇꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯅꯔꯣꯏ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯆꯥꯄꯤꯕ ꯃꯇꯣꯝꯇꯅꯤ ꯁꯥꯒꯩꯒꯤ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯏꯆꯥꯁꯤꯡꯕꯨ ꯁꯤꯡꯊꯥꯅꯕꯤꯗꯕꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯏꯆꯥ ꯈꯛꯀꯤ ꯀꯟꯈꯠꯂꯒ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯧꯒꯤꯁꯨ ꯌꯥꯏꯐꯅꯕꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯏꯃꯧꯒ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯃ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯂꯩꯍꯧꯕꯅꯤ ꯅꯨꯃꯤꯠꯇꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯤ ꯃꯁꯛ ꯀꯣꯟꯅꯔꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯧꯔꯤꯕꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯏꯔꯩ ꯑꯗꯨꯒꯤ ꯆꯩꯅꯥ ꯄꯪꯕ ꯍꯧꯈꯤꯕꯅꯤ ꯃꯉꯥꯜ ꯃꯀꯣꯛ ꯉꯥꯎꯔꯦ ꯈꯟꯐꯝ ꯑꯃ ꯃꯥ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯃꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯊꯃꯣꯏꯗꯒꯤ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯥꯅ ꯃꯇꯝ ꯈꯔ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯝꯗ ꯂꯩꯔꯤꯉꯩ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯤ ꯇꯥꯍꯟꯅꯕ ꯃꯃꯥꯅ ꯁꯤꯜꯂꯝꯕꯅꯤ ꯎꯅꯖꯅꯤꯡꯂꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏꯒꯤꯁꯨ ꯊꯋꯥꯏ ꯑꯣꯏꯖꯔꯛꯄꯤꯗꯨ ꯇꯟꯖꯥ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯎꯅꯕꯒꯤ ꯂꯣꯠꯈ꯭ꯔꯦ ꯃꯤꯠꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯄꯜ ꯑꯃꯅ ꯊꯠꯈ꯭ꯔꯦ ꯆꯠꯅꯕꯤ ꯁꯃꯥꯖꯀꯤ ꯐꯃꯨꯡꯗꯒꯤ ꯐꯠ ꯍꯧꯒꯠꯂꯤ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯂꯩꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯄꯨꯡ ꯌꯦꯡꯕꯗ ꯐꯅ ꯊꯦꯡꯂꯝꯂꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯩꯅꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯈꯪꯂꯝꯕꯅꯤ ꯉꯁꯤ ꯃꯃꯥꯅ ꯂꯤꯊꯣꯛꯇꯅ ꯂꯤꯔꯛꯄ ꯋꯥꯔꯤꯗ ꯂꯩꯃꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯕ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗ ꯂꯩꯃꯅ ꯋꯥꯔꯧꯔꯝꯒꯗꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯇꯨꯃꯤꯟꯅ ꯆꯩꯅꯥ ꯑꯗꯨ ꯃꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯌꯦꯛ ꯐꯅ ꯊꯣꯛꯅꯔꯕꯁꯨ ꯂꯩꯃꯁꯤ ꯂꯧꯔꯒꯦ ꯐꯥꯎꯕ ꯃꯥ ꯈꯜꯂꯛꯂꯦ ꯃꯤꯀꯨꯞꯁꯤꯗꯗꯤ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯕꯗ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯑꯉꯥꯎꯕꯒꯨꯝ ꯃꯍꯧꯁꯥ ꯇꯠꯇꯅ ꯉꯥꯏꯖꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯆꯦꯅꯥꯁꯤꯡ ꯑꯗꯨ ꯅꯧꯅ ꯍꯪꯒꯠꯂꯒ ꯄꯥꯒꯦ ꯈꯜꯂꯨꯅꯨ ꯑꯅꯧꯕ ꯆꯦꯅꯥ ꯍꯥꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯆꯨ ꯁꯪꯕꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯗ ꯐꯠꯇ꯭ꯔꯦ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯒꯤ ꯆꯤꯡꯊꯒꯦ ꯍꯣꯠꯅꯔꯤꯕꯅꯣ ꯇꯠꯇꯅ ꯁꯣꯜꯂꯝꯕ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯤꯀꯨꯞꯁꯤꯗ ꯃꯥꯡꯈꯤꯕ ꯑꯃꯨꯛꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟ ꯆꯤꯟꯕꯥꯟ ꯂꯝꯄꯥꯛꯈꯨꯝꯗꯤ ꯄꯤꯅꯤꯡꯂꯨꯗ꯭ꯔꯦ ꯋꯥꯍꯩꯅ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯨꯕ ꯄꯥꯝꯗ꯭ꯔꯦ ꯉꯁꯤꯗ ꯇꯧꯔꯛꯂꯤꯕ ꯅꯤꯡꯉꯥꯏꯁꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯃꯁꯥꯅ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯂꯩꯃ ꯐꯣꯟ ꯄꯥꯏꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯉꯥꯜ ꯇꯦꯛꯁ ꯑꯣꯏꯅ ꯃꯔꯤ ꯃꯔꯤ ꯊꯥꯖꯤꯟꯈꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯔꯛꯂꯤ ꯃꯉꯥꯜ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯊꯥꯈ꯭ꯔꯤꯕ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇ꯭ꯔꯦ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯋꯥꯔꯧꯕ ꯁꯥꯎꯕ ꯐꯥꯎꯔꯨꯗꯦ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯅ ꯃꯥꯅ ꯂꯥꯜꯂꯨꯕꯅꯤ ꯋꯥꯔꯧꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯃꯁꯥꯅ ꯈꯪꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯦꯛꯁ ꯑꯃꯈꯛ ꯊꯥꯔꯝꯃꯤ ꯅꯨꯡꯁꯤ ꯁꯩꯍꯦꯎꯒꯤ ꯍꯧꯔꯛꯐꯝꯗ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯍꯧꯔꯒꯗꯕ ꯃꯐꯝꯅꯤ ꯑꯗꯨꯅꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯄꯨꯝꯕ ꯃꯩꯔꯤꯅ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯅꯤꯟ ꯑꯣꯏꯅ ꯈꯔꯗꯪ ꯄꯥꯏꯊꯣꯛꯈ꯭ꯔꯕꯁꯨ ꯈꯟ ꯑꯋꯥ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯅꯪꯒꯤ ꯋꯥꯔꯧꯅꯕ ꯄꯦꯟꯗꯕꯒꯤ ꯃꯔꯝ ꯑꯩꯅ ꯑꯣꯏꯈꯤꯕꯅꯤ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯗꯣꯛꯇ ꯂꯤꯊꯣꯛꯇ ꯊꯝꯖꯤꯟꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯃꯥꯒꯤ ꯋꯥꯔꯤꯗꯒꯤ ꯑꯗꯨꯕꯨ ꯈꯪꯂꯤꯕꯁꯦ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯈꯨꯠꯁꯤꯅꯁꯨ ꯊꯣꯏꯗꯣꯛꯄꯤꯈꯤꯗ꯭ꯔꯦ ꯋꯥꯔꯧꯔꯕ꯭ꯔꯥ ꯑꯩꯕꯨ ꯑꯗꯨꯛ ꯅꯪꯅ ꯉꯁꯤꯗꯤ ꯉꯥꯎꯆꯠꯅꯔꯦ ꯑꯉꯥꯎꯕꯒ ꯄꯪꯈꯛ ꯑꯣꯏꯔꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯣꯟꯅ ꯐꯣꯡꯅ ꯉꯥꯏꯖꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯞ ꯈꯔꯗꯪ ꯊꯃꯣꯏ ꯃꯆꯥ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯦꯡꯖꯒꯦꯀꯣ ꯏꯃꯥꯡꯁꯤꯗ ꯑꯃꯨꯛꯇꯪ ꯂꯦꯞꯄꯤꯌꯨ
ꯄꯨꯝꯅꯃꯛꯀꯩ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯒꯤꯗꯃꯛ ꯅꯪꯈꯛꯅ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨꯕ ꯂꯩꯃ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯁꯤꯡ ꯑꯗꯨ ꯄꯥꯕ ꯈꯛ ꯄꯥꯏ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯔꯨꯗꯦ ꯅꯨꯡꯁꯤꯕꯗꯤ ꯍꯦꯜꯂꯛꯂꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯄꯨꯡꯉꯝꯗꯅ ꯂꯩꯔꯝꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯍꯦꯟꯅ ꯆꯩꯅꯥ ꯍꯥꯞꯂꯔꯦ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯖꯈꯤ ꯁꯣꯟꯖꯕ ꯈꯛ ꯉꯥꯏꯍꯧꯔꯦ ꯅꯥꯄ ꯌꯧꯅ ꯇꯝꯂꯨꯕ ꯃꯇꯤꯛ ꯑꯣꯏꯗ꯭ꯔꯦ ꯂꯥꯞꯀꯦ ꯈꯟꯅ ꯂꯥꯞꯈ꯭ꯔꯕ ꯃꯍꯥꯛꯇꯒꯤ ꯈꯣꯡꯐꯝ ꯍꯟꯖꯤꯟꯗꯨꯅ ꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯨꯕꯁꯨ ꯃꯥ ꯀꯤꯔꯦ ꯍꯧꯈꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯆꯠꯈꯤ ꯃꯇꯝ ꯃꯥꯁꯨ ꯃꯇꯧ ꯂꯩꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯉꯥꯜ ꯍꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯉꯥꯜꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯤꯗꯕ ꯊꯥꯕꯨꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯑꯣꯏꯅ ꯃꯇꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯔꯤ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯇꯧ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯃꯉꯥꯜꯁꯨ ꯇꯧꯐꯝ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯇꯧꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯃꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤꯕꯁꯤ ꯇꯣꯏꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯏꯅꯧ ꯅꯧꯅ ꯂꯥꯛꯄ ꯍꯧꯔꯛꯏ ꯊꯦꯡꯅꯗꯨꯅ ꯃꯁꯛ ꯎꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯎꯒꯦ ꯍꯥꯏꯕ ꯐꯪꯗꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅ ꯂꯩꯔꯤꯕ ꯅꯝꯕꯔ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯩꯃ ꯃꯥꯁꯨ ꯃꯉꯥꯜꯒꯤ ꯃꯐꯝꯗꯒꯤ ꯑꯗꯨꯃꯛ ꯂꯣꯠꯈ꯭ꯔꯦ ꯇꯥꯟ ꯆꯥꯅ ꯉꯁꯤꯗꯤ ꯂꯩꯃ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯇ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯃꯉꯥꯜ ꯂꯥꯞꯇꯛꯅ ꯎꯏ ꯑꯌꯤꯡꯕꯤꯒ ꯒꯥꯔꯤ ꯉꯥꯏꯔꯤ ꯑꯣꯇꯣꯁꯨ ꯇꯥꯟ ꯆꯥꯅ ꯂꯥꯛꯂꯒ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯊꯧꯈꯤ ꯃꯉꯥꯜꯅ ꯍꯦꯜꯃꯦꯠ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯑꯣꯇꯣꯒꯤ ꯃꯅꯤꯡꯗ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ ꯂꯩꯍꯧꯏ ꯀꯣꯂꯦꯖ ꯒꯦꯠꯇ ꯂꯩꯃ ꯑꯌꯤꯡꯕꯤ ꯌꯦꯡꯉꯤ ꯃꯨꯟꯅ ꯃꯇꯧꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯨꯕ ꯄꯥꯛꯍꯦꯛ ꯉꯝꯗꯦ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯣꯇꯣ ꯊꯧꯔꯤꯕ ꯑꯗꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯕꯗꯨꯁꯨ ꯂꯥꯞꯇꯛꯅ ꯎꯔꯤ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯂꯩꯃ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯉꯥꯜ ꯃꯃꯣꯟ ꯈꯖꯤꯛ ꯇꯧꯏ ꯂꯩꯃꯅ ꯀꯣꯂꯦꯖ ꯀꯥꯕ ꯎꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯀꯣꯂꯦꯖꯀꯤ ꯒꯦꯠꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯀꯥꯎꯖꯩ ꯂꯩꯃꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯈꯟꯅ ꯇꯟꯖꯥ ꯑꯃꯈꯛ ꯃꯥ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯀꯣꯂꯦꯖ ꯆꯠꯇꯕ ꯅꯨꯃꯤꯠꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯦ ꯂꯩꯃ ꯅꯨꯡꯇꯤꯒꯤ ꯁꯪꯂꯒ ꯁꯦꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯃꯉꯥꯜꯁꯨ ꯈꯪꯂꯦ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯆꯠꯄ ꯈꯨꯗꯤꯡ ꯇꯣꯡꯂꯤꯕ ꯑꯣꯇꯣ ꯑꯗꯨ ꯔꯤꯖꯔꯚ ꯋꯥꯏꯔꯒ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ ꯆꯠꯈꯤꯕ ꯍꯜꯂꯛꯄ ꯑꯣꯇꯣ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯕꯗꯨꯗ ꯑꯣꯇꯣ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯇꯣꯏꯅ ꯎꯔꯛꯂꯕꯅꯤꯅ ꯑꯣꯇꯣ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯂꯤ